Bosem gi regular chairman A. Joy Kumar Bo Karigumba Maram Amata Pidana Lautoklaga Education SK Director and Vogendra da in charge Puhana Bathokiba order adu Chatnaba Yaroi order adu Kudakta Handokadabani Haina Mahiroi Luptaruki Maike de demand Taurakle Hiramasiga Mari Lainana Mahiroi Luptaruk MSU MSF Desam KSA Sukamade Ames na Sinduna Kwakachel de Laiba MSF ki office pang thokpa Paumi Singa Unaba Amada Luptaruk ke coordinator H Rosanna Education S ke under secretary KH Renukana tha sige Kunmathoi the Thokiba order amana Bosem gi chairman Akham Joy Kumar Bo Mahaki chairman gi term Loidringaida chairman gi fam Lauthoklaga bureaucrat officer Oiriba Education S ki director NG Vogendrana in charge Puhannaba Thokliba order asi Luptaruk na yabang amloy loinana hairiba order asi kumja English singani ga kunmathoi gi August taratarukta Department of Personnel and Administrative na Akham Joy Kumar Bo chairman oina haplakpa matamda thokiba order adu violate tawbane maru oina hairiba order adu da Karigumba chairman asi mahake deputation ge matam asi loidringai matamda lauthokadaba oirabadi yamdrabada tha ahum gi mamangda masada khanghalu haina pallibane maramasina asigumba aron athup naiba amade lainga ki official singna tawningba tawba manba order asi khudakta hando maduna taduna mahiroi luptarukna Hanadagi Hauna Bosem da Hojik Ladiba in charge ki secretary amade in charge ki controller asi regular oina Hapu Haina Lauduna Ladingai Cherak Asida chairman gi pharmacy su in charge amana puhannaba hotnaraklabadi Luptarukna Khongjang Kaya Changsilakane Maramasin Laingak na su Bosem gi official sing asi examination bo Kanglon Chumna conduct tahonba amadi Mahiroi Singh Mathau Taba Lairik Singh Matam Chana Fanghanaba Maning tamna thabak tawhanbiu haike Hauji Board of Secondary Education Manipur da Hauji Secretary oiriba Controller oiriba si in charge ngakani masida mahir lup tarukna koi regulars happy na ba haidana matam chupadagi laurga lakiban madugi ona tainabada regular chairman amu lokthokkiba basi karigum manungda koi hidden agenda ama laibra habatu chingnaba mapoi masi regular sing happy yu haidana changsal liba mayukta Manipur lengangna koibu nakal lamada thambagi mawong hek ubasi masi tawbigano athubu matamda masigum laba thaba asi khatana tawbidana ba mahir lup Tarungnasu Mari Lainaba Department da Hajari Aduna Yamna experience Laiba Zagi line da Laiba exam conducted da Yamna Haksin Logo Jasing Wina Hanbira Kanda Chairman Secretary Madi Controller Binaba Mahir Luptarugna Hamzari